ꯀꯩꯗꯧꯔꯤꯅꯤ ꯍꯧꯒꯠꯂꯛꯏꯃ ꯈꯣꯏꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯀꯔꯤꯅꯣ ꯄꯨꯛꯁꯤ ꯅꯨꯡꯉꯥꯏꯇꯕꯅ ꯉꯔꯥꯡ ꯃꯣꯏꯒꯤ ꯑꯃꯦꯔꯤꯀꯥ ꯑꯟꯇꯤ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯕ꯭ꯂꯣꯛ ꯅꯝꯕꯗꯅꯦ ꯎ ꯃꯣꯔꯣꯛ ꯆꯥꯁꯤꯜꯂꯨꯕꯅꯔ ꯀꯔꯤꯅꯣ ꯑꯁ ꯌꯥꯗ꯭ꯔꯦ ꯊꯣꯛꯂꯛꯑꯦ ꯍꯣꯏ ꯃꯥꯅꯤ ꯑꯩꯗꯤ ꯅꯣꯏ ꯗꯥꯗꯥꯡꯗꯦ ꯍꯩꯃꯥ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯍꯣꯏ ꯃꯥꯅꯤ ꯑꯩꯗꯤ ꯑꯩꯅꯗꯤꯅꯦ ꯈꯣꯡ ꯍꯥꯝꯕ ꯂꯣꯏꯕꯣꯏ ꯂꯣꯏꯗꯕꯣꯏ ꯆꯥꯝꯕ ꯁꯦꯡꯕꯣꯏ ꯊꯣꯛꯂꯛꯏꯅꯦꯕ ꯑꯩꯈꯣꯏ ꯗꯥꯒꯤ ꯐꯣꯟ ꯂꯥꯛꯑꯝꯃꯅꯤꯅ ꯍꯔꯥꯎꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯨꯡꯁꯤꯗꯕꯤꯁꯤ ꯑꯣꯏ ꯂꯩꯔꯝꯕ ꯋꯥꯅꯤ ꯄꯥꯏꯗꯗꯤ ꯄꯥꯏꯕꯤꯔꯒꯦ ꯍꯜꯂꯣ ꯄꯤꯡ ꯗꯥꯗꯥꯡꯕꯤ ꯐꯦꯁꯕꯨꯛꯀꯤ ꯁꯦꯜꯐꯤ ꯀꯨꯏꯟꯗꯣ ꯑꯩꯅ ꯇꯥꯔꯦꯕ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯇꯅꯦ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯈꯤꯕꯅꯤ ꯑꯗꯨꯒꯤꯗꯣ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯇꯧꯍꯜꯂꯛꯑꯣꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯏ ꯀꯩꯗꯧꯕꯩ ꯇꯧꯔꯣꯏꯗꯣꯏꯅꯣ ꯇꯧꯗꯣꯏꯅꯦ ꯊꯦꯡꯛ ꯌꯨ ꯗꯥꯗꯥꯡꯕꯤ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯇꯧꯕꯤꯔꯅꯤ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯒꯦ Binau ngawri pung tang yu ngawri pung tang binau ngawri pung tang Allah tari pung tang binau ngawri pung tang ngawri pung Sige ako'y benine. Hello. Hello da tumawagala ba? Hoy, hawale. Nangi phone laktana hausikta hawalene. Oh. Ay ngasido, koy daw yam sawningida. Kaigino haja? Dagi pula ina. Hobe Haraw tele aduga. Nuksida bi kharagi oy lerambane. Ako'y lekaygi nongandringayda like khombi ani dro. ꯇꯧꯕꯅꯦ ꯃꯣꯏ ꯌꯥꯝ ꯇꯧꯕꯅꯦ ꯑꯗꯨꯗ ꯑꯕꯤꯗꯤ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯕꯣ ꯃꯥ ꯂꯣꯏꯁꯤꯜꯂꯤ ꯃꯥꯜꯂꯦ ꯑꯗꯨꯗ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯊꯥꯔꯛꯎꯀꯣ ꯍꯣꯏ ꯕꯥ ꯊꯥꯔꯛꯀꯦꯕ ꯉꯥꯏꯗꯣꯏꯅꯦꯕ ꯍꯣꯏ ꯊꯥꯔꯛꯀꯦ ꯍꯥꯏꯔꯒ ꯊꯝꯃꯒꯦ Tamo. Sida tholo tamo. Oh, lai. La. Tamo ai te sanjalwi kya? Hoi, chalo. Lai sukan na tamo ko. Loksing chawbi selni. Tamo ai chalo kya? Chalo. La. ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯀꯩꯗꯧꯔꯤꯕꯦꯝꯃ ꯍꯛꯆꯥꯡꯁꯦ ꯆꯥꯗ ꯊꯛꯇꯕꯅ ꯄꯨꯡꯁꯣꯟ ꯆꯥꯅꯕ ꯈꯖꯤꯛꯇ ꯍꯥꯞꯄꯤꯌꯨꯗꯣ ꯅꯪꯕꯨ ꯌꯦꯡꯕꯗꯗꯤ ꯅꯁꯥꯕꯨ ꯐꯅ ꯎꯔꯤ ꯅꯃꯥꯟꯅꯕꯤꯗꯧꯅ ꯆꯦꯛ ꯁꯨꯕ ꯅꯨꯡ ꯁꯨꯕꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯅꯪ ꯅꯇꯣꯝꯇ ꯆꯥꯖꯕꯗꯤ ꯌꯥꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯞꯄꯒꯦꯀꯣ ꯊꯥꯒꯠꯆꯔꯤ ꯁꯦ ꯍꯣꯔꯦꯟ ꯁꯟꯒꯤ ꯄꯤꯖꯅꯕ ꯊꯝꯕꯅꯦ ꯈꯔ ꯍꯥꯞꯄꯒꯦꯀꯣ ꯃꯄꯨꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯣꯏ ꯑꯣꯏꯁꯅꯨ 이뱀 야만 그리 이뱀 아주 그다이되게 쉔 이뱀 필린 애들한테 많이 쫓아라가는 이뱀 찡 쉔 어묵 짭짤하게 나이콘 이뱀아 그냥 다 하게 마탕다기디네 니 얘가 잡아도 그렇게 타도하시고 마이도수 그렇게 가입 강내시고 쏘 뭐콩시 시액되는 거 저렇게 있는 것이야 그래도리시나 그이 비면 난디나 cấp bớt chẳng chỉ cái đồ rằng cái đồ cái này nâng bỏ về mà cái đồ cái này anh cho cái này qua nó ta sẽ phải lên đi bây giờ anh lên 씨 에 저기 보세요 또 나 뭐나네 하영 쏘이드는 답이겠 거 라라 상실라 아스 거기 cái 빡더 왜 아니 그 녹가 따이 상어 실라 해
Da, ay, nang mulong siya. Sir, ay di nang nungsi-nungsi na. Da. Selfie queen, I love you. Ngay ko. Mana, selfie queen taki habigdamagta. Ay niya pamsaman na pabuso. Magi oy kiba. Adudi, ay su, ngasidagi. Photo competition ko di mag, ay silo na yaw gani. Aduga, winner oy gani. No pa ko di mag, ay wonder oy na pamnahan gani. Ay hindi. Magi manata salaga. Arura tu, kari-kari tori bagi habado. Ying bi gani. Drama queen do, mayum sa tunap, kay daw rin habado, yung muragi. Handak Facebook ki photo competition dusu. Ay na kwenta akra ba? Matung-matung gi mayama masu. Ay na lubigan ni. Is! Minuli ma, nang su, nasiga photo ka minasidana. Waba mana ba dark circle hapke? Asigumba tikining mayama, taubagi ni dana. Mana competition kung di magtalaw ba sidi? Asigumba tikining sina, ay kung nasang mo yade ba? Masidi! Male? Kangani dana. Ay shu, magi sigumba tikining siya. Lauraga, handagdi, ay nangamda ba yade? Ima, ako'y malam na salay ba di? Kay daw ke hay no dana. As, maduna magani mi photo competition yaw doy ni. Oh, lay. Yarba, yani. Se. Maning kara haloy bima. Hay ma, ngay ko ni bima. Karino, namja bo ima. As nang sidinya. Karay dino sinam duri si bo. Sida na tro. Yare. Oh. Nami.
ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯏꯆꯥꯅꯨꯄꯤꯅ ꯅꯩꯔꯦ ꯍꯟꯗꯛꯇꯤ ꯃꯥꯂꯦꯝ ꯂꯩꯁꯥꯁꯨ ꯌꯥꯎꯔꯦ ꯗꯥꯔꯛ ꯁꯥꯔꯀꯜꯁꯨ ꯌꯥꯎꯔꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯏꯔꯧ ꯂꯧꯔꯦ ꯀꯩꯅꯣ ꯑꯩꯅ ꯏꯅꯝ ꯅꯝꯊꯣꯔꯦ ꯀꯩꯅꯣ ꯉꯔꯥꯡꯁꯤ ꯃꯪꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯈꯤꯗ꯭ꯔꯦꯗ ꯃꯪꯅꯦꯗꯅ ꯃꯁꯝ ꯉꯥꯡꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯩꯕꯨ ꯆꯥꯒꯦꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤꯅꯦ ꯑꯗꯨꯒ ꯃꯤꯍꯨꯜꯁꯤꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯤꯍꯨꯜ ꯑꯃꯗꯤ ꯑꯗꯨꯝ ꯆꯣꯡꯉꯤ ꯀꯔꯤ ꯐꯠꯇꯕ ꯑꯃꯨꯛ ꯊꯣꯛꯇꯣꯏꯖꯥꯠꯅꯣ ꯇꯧꯔꯤꯁꯦ ꯇꯥꯃꯣ DSLR ꯑꯁꯤ ꯅꯨꯄꯤꯁꯤ ꯂꯥꯛꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯃꯁꯤ ꯃꯪ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯗꯤ ꯇꯥꯃꯣ DSLR ꯆꯪꯒꯤꯕꯅ ꯐꯔꯅꯤ ꯃꯁꯤꯗꯤ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣꯕ ꯇꯥꯃꯣ ꯇꯥꯃꯣ DSLR ꯇꯥꯃꯣꯒꯤ DSLRꯗꯨꯅ ꯑꯩꯒꯤ ꯐꯣꯇꯣ ꯀꯝꯄꯤꯇꯤꯁꯟ ꯑꯃꯒꯤ ꯊꯕꯛ ꯑꯋꯥꯕ ꯁꯨꯕꯒꯤ ꯑꯃꯨꯛꯇ ꯅꯝꯕꯤꯌꯨꯕ ꯇꯥꯃꯣ ꯗꯁꯔ ꯅꯨꯡꯁꯔ ꯑꯝꯇ ꯂꯩꯇꯦ ꯁꯨꯇꯤꯡꯒꯤ ꯃꯤꯅ ꯄꯨꯈꯤ ꯇꯥꯃꯣ ꯑꯗ ꯂꯩꯁꯤꯗꯤ ꯑꯗ ꯂꯩꯁꯤꯗꯤ ꯇꯥꯃꯣ ꯑꯝꯇ ꯅꯝꯕꯤꯌꯣꯕ ꯌꯥꯗꯕ ꯀꯦꯃꯦꯔꯥꯅꯦ ꯁꯤ ꯀꯔꯤꯅꯣ ꯅꯝꯕꯤꯔꯣꯏ ꯅꯪꯒꯤ DSLRꯗꯨꯅ ꯅꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯐꯣꯟꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯥꯔ ꯑꯩꯈꯣꯏ ꯕꯕꯥꯔ ꯑꯃ ꯅꯝꯍꯜꯂꯨꯒꯦ ꯕꯕꯥ ꯌꯥꯔꯕꯣ ꯌꯥꯗ꯭ꯔꯤ 이BM아 ꯑꯃꯨꯛꯀ ꯋꯥꯡꯅ ꯊꯥꯡꯒꯠꯂꯨ ꯌꯣꯄꯥꯛꯇꯣ 액션 야래 ꯑꯩꯈꯣꯏꯗꯒꯤ ꯃꯦꯁꯦꯁ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯗꯒꯤ ꯃꯦꯁꯦꯁ ꯑꯩꯅꯗꯤꯅꯦ ꯃꯨꯠ ꯅꯨꯡꯉꯥꯏ ꯈꯜꯂꯛꯑꯒ ꯑꯩꯈꯣꯏꯗꯒꯤ ꯃꯦꯁꯦꯁꯅꯦ ꯈꯜꯂꯨꯔꯒꯅꯦ ꯄꯛꯇꯕꯤꯁꯦ ꯍꯦꯛꯇ ꯑꯣꯏ ꯂꯩꯔꯝꯃꯅꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯚꯣꯠ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯑꯩ ꯁꯣꯝꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯑꯣꯏꯖꯒꯦ ꯑꯟꯂꯥꯏꯛꯇꯤ ꯌꯥꯎꯗꯕꯅꯤꯅꯅꯦ ꯑꯦꯡꯒ꯭ꯔꯤꯗ ꯑꯣꯏꯅ ꯅꯝꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯗꯥ ꯅꯪꯒ ꯐꯝꯃꯤꯟꯅꯕꯁꯦ ꯋꯥꯈꯜꯁꯦ ꯆꯤꯡ ꯂꯥꯎꯋꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯌꯨꯝ ꯍꯜꯂꯁꯤꯔꯥ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯉꯥꯏꯈꯣ ꯀꯩꯅꯣꯃ ꯇꯝꯕꯤꯒꯦ ꯑꯩꯈꯣꯏ ꯍꯟꯗꯛ ꯍꯥꯔꯠ ꯋꯥꯔꯛꯀꯤ ꯐꯣꯇꯣ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯋꯦꯕ ꯑꯗꯨꯁꯨ ꯑꯩꯅ ꯐꯥꯔꯁ ꯇꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯕꯩ ꯋꯥꯅꯤꯅꯦ ꯅꯪꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯦꯕꯣ ꯗꯥ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯒꯤ ꯙꯔꯃꯥ ꯀꯨꯏꯟꯁꯤꯅ ꯍꯦꯛꯇ ꯂꯧꯈꯤꯕ ꯍꯩꯃꯥ ꯁꯤꯅ ꯀꯔꯤꯅꯣ ꯍꯩꯃꯥ ꯊꯤ ꯐꯥꯏꯕꯒꯤ ꯐꯣꯇꯣ ꯀꯝꯄꯤꯇꯤꯁꯟ ꯁꯤ ꯁꯣꯏꯅ ꯂꯧꯕꯤꯒꯅꯤ ꯃꯁꯤꯗꯤ ꯑꯩꯅ ꯍꯦꯛꯇ ꯂꯧꯕꯤꯒꯅꯤ ꯇꯥꯏꯇꯜꯅ ꯌꯣꯝꯂꯕꯤ ꯑꯣꯏꯕꯤꯒꯅꯤ ꯑꯩꯅ ꯂꯧꯔꯅꯤ ꯊꯤ ꯐꯥꯏꯔꯨꯈꯤꯒꯦ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯦꯜꯂꯦ The name of my poem is The name of my
poem is the name of my poem is as like na maruni like anda patok the name of my poem is the name of my poem as aruba ko oira mani mag sense in king e kanano ne as aina dia tayo oira ngada khalaga ne pakta bising sing to oira mani 마디 카라 빵번이나네 사나게 Hello. 7 days. You're gonna die in 7 days. Namitareni himanung ng sireni. 탐가래 as ay asigumi kaya ste sumudoy sa rukne Facebook ka kariga ta pagsararo itay luin makkatat kaya ay kakkida ay nangi leirabo haja FU69도. anauba model do Hoy. farine rite Aduko na usanas. hoi thamage ko kai chatoino nangbo Tamona han uthabagi competition da ngasiri jalo thokani hai ai adugi jalugi ge hoi chalo sen mai bak lo ko hoi tamo chalo la la ni ni handak tholaiba camera model anauba se masi aigi su soidana leidaba yade songi hingol tangkasi mo yon thodi soidana leibadi konani se ai camera si leona batauke ai camera si soidana lehorage Tamo. Adudi Ay photo sa aina camera leisi noige adugumba pibato bo photo khorado namni ane ti haidro Ado si Tamo. Ay photo na nambiyo ba? Aduga mi kamite sa mayama. Yaudo niya ba? Da, ay hana na biyo ko da. astado hai Da, ay nga ana hada Facebook to photo thagat pa ne ba. Adu su share like to hon biro ba nang naman basing da. Kari hai ba? Like sa na lawgi hai ba? Photo sa na hana namgi hai ba? Madudi yaro. Na tolay to. Kari hai ba? Nani na sidi phoge. Madudi yaro. Masakit masakit. 시대가 가나 가노 타도노 네노이보 타도노 하이니 시대가 가나 가노 레까이노 안데 까지네 짤로 아다 짤 아이 타도노 하이니 미라이고 미라이 tamo ay po kang biribo 이베 마시부 까나 tamo gida sakni pini bilak lambidune sanuran biman pado 이베 마디 나사가 얌 날라메나 kaidino da tamo na nahanong ma tina sa hibado Ah. adudagi ay wakal tare 이세 hojikti niraga sa sadre tabak sa pasuhaure 얌 파레 ado tamo gi insang khara putsarakpani 야래 tamo ay asomda mina sunga haure ay amuk sa sarage hoi chalo 짝니 피니가 미시 봐봐 호지티 와칼 따기도나 미더기 니라가 자기 아두가나 호이나 포토 그러기다막다 미고나기 라이크 니라가 tamo uthabagi competition do ai na pass tare 얌 파레 짱어 la la na 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 아시고마 까나바 타오기 떠게 간데 가이술레트라가 포토 그러기다막다 미기 멤들 라가 카나리도 나마이도 까드로 하 나 코잉강 나리가 내 놈이 지조다 생그래 그래 나한테 해갈라마니 चलो हेंग में लाकर न सकते नहीं रहते चलो चल 미암기 턱을 떠오르나 미워버기 애털벌레미 Fluffing air hostess training institute please don't and be bina baby matangi tazilo May I come in, ma'am? hey pamo langano ay nangwanda wa hangkara hangi Yes, ma'am. Manipur gi maming lerba personality mari gi maming haro Adudi yam lai, ma'am. Se, ahan ba da niya?
RK Santoy ꯑꯅꯤꯁꯨꯕꯗꯅ ꯐꯔꯗꯤꯅꯥꯟ ꯌꯣꯌꯣ ꯑꯍꯨꯝꯁꯨꯕꯗ ꯃꯩꯀꯥꯄꯤ ꯌꯥꯔꯦ ꯅꯪꯅ ꯌꯥꯔꯦ ꯍꯣꯁꯇꯦꯁ ꯑꯣꯏꯅꯤꯡꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯗꯨꯔꯣ ꯃꯦꯝ ꯑꯩꯁꯦ ꯌꯥꯝ ꯀꯦꯅ ꯃꯧꯅ ꯂꯩꯖꯕ ꯌꯥꯝ ꯄꯥꯝꯖꯕ ꯃꯦꯝ ꯑꯗꯨꯒ ꯑꯦꯌꯔ ꯍꯣꯁꯇꯦꯁꯇꯤ ꯌꯥꯝ ꯀꯦꯗꯅ ꯃꯦꯝ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯒꯦꯖꯀ ꯄꯥꯏꯔꯒ ꯑꯦꯌꯔꯄꯣꯔꯠꯇꯒ ꯍꯦꯛꯇꯒ ꯆꯠꯄꯗꯣ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯦꯝ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯅꯪꯒꯤ ꯐꯥꯏꯜꯗꯨ ꯄꯤꯔꯣ ꯁꯤ ꯃꯦꯝ ꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯅꯅꯦ ꯃꯦꯝ ꯑꯩꯅ ꯐꯦꯁꯕꯨꯛꯀꯤ ꯁꯦꯜꯐꯤ ꯀ꯭ꯋꯤꯟ ꯇꯥꯈꯤꯕꯒꯤ ꯁꯤꯅ ꯀꯔꯤ ꯑꯃꯗꯨꯅ ꯊꯕꯛ ꯋꯥꯅ ꯁꯨꯕꯒꯤ ꯍꯥꯔꯗ ꯋꯥꯔꯛꯀꯤ ꯑꯩꯅ ꯐꯥꯔꯁ ꯇꯥꯈꯤꯕꯒꯤ ꯁꯤꯅ ꯀꯔꯤꯒꯤ ꯃꯦꯝ ꯑꯗꯨꯅꯅꯦ ꯊꯤ ꯐꯥꯏꯕ ꯐꯣꯇꯣ ꯀꯝꯄꯤꯇꯤꯁꯟꯒꯤ ꯑꯩꯅ ꯐꯥꯔꯁ ꯇꯥꯕꯩꯅ ꯍꯥꯏꯕ ꯐꯦꯛ ꯀꯄꯜ ꯀꯟꯇꯦꯁꯀꯤꯁꯨ ꯌꯥꯎꯔꯤꯕꯅꯦ ꯃꯦꯝ ꯑꯩꯕꯨ ꯈꯟꯕꯤꯌꯨꯀꯣ ꯑꯩꯁꯦ ꯇꯥꯏꯇꯜꯅ ꯌꯣꯝꯂꯕꯤꯅꯤ ꯍꯥꯏꯕ